ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯒꯤ ꯃꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯅꯃꯥꯃ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯃ ꯑꯗꯨ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯥꯃ ꯑꯗꯨꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯈꯨꯟꯒꯤ ꯁꯤꯗꯥꯏ ꯂꯝꯂꯦꯟ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯁꯥꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯤꯛ ꯐꯥꯔꯕꯅꯤꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯇꯥꯜꯂꯒꯦ꯫" ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯥꯅ, "ꯌꯥꯗꯦ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯉꯥꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯣꯏ ꯆꯠꯆꯔꯨꯔꯣ ꯍꯥꯏꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯎꯃꯪꯗ ꯁꯤꯡ ꯆꯜꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯟꯗꯨꯅ ꯁꯦꯟ ꯇꯥꯟꯕꯗꯒꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕ ꯎꯃꯪ ꯑꯗꯨꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯃꯥꯒꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯊꯣꯛꯎꯗ ꯍꯥꯏꯕ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯅꯨꯡꯒꯤ ꯂꯣꯛꯅꯨꯡ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯗꯣꯞ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕꯗꯤ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯃꯥ ꯍꯦꯂꯣꯏꯅ ꯁꯣꯏꯗꯅ ꯆꯩꯔꯒꯅꯤ ꯈꯟꯕꯗ ꯍꯦꯂꯣꯏ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯀꯞꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯎꯃꯪꯗ ꯑꯁꯨꯝ ꯁꯤꯡ ꯌꯥꯜꯂꯤꯉꯩ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯂꯣꯛꯅꯨꯡꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯈꯔꯗꯪꯕꯨ ꯊꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯂꯛꯂꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯀꯔꯤꯒꯨꯝꯕ ꯏꯔꯪ ꯂꯪꯕ ꯑꯃ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯨꯗꯣꯞ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯤ, ꯀꯅꯥꯒꯤ ꯈꯨꯗꯣꯞꯄꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯇꯥꯍꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯍꯦꯂꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ "ꯊꯣꯛꯎꯇ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯃꯤ" ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ "ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯔꯥ" ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ "ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯎꯃꯪ ꯑꯁꯤꯗ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯈꯨꯟꯕꯤꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ "ꯆꯐꯨ ꯑꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ?
ꯃꯁꯤꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯝꯅꯁꯨ ꯆꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯆꯐꯨ ꯑꯃ ꯅꯠꯇꯦ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯍꯦꯛ ꯍꯨꯝꯖꯤꯜꯂꯨꯕꯒ ꯃꯇꯨꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯇꯨꯝ ꯑꯗꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯗ ꯁꯅꯥ ꯃꯇꯨꯝ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨ꯫ ꯃꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯇꯁꯦꯡꯅ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯃꯕꯨꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯣ, ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛꯄꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯇꯨꯃꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯆꯐꯨ ꯑꯁꯤꯗ ꯍꯨꯝꯖꯤꯜꯂꯒ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯧꯊꯣꯛꯄꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯕꯨꯡ ꯃꯥꯃꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯃꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯐꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯤꯅ ꯍꯨꯔꯥꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯖꯕꯗꯨ ꯎꯕꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯆꯐꯨ ꯑꯗꯨ ꯃꯤꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯆꯐꯨ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯎ ꯅꯨꯄꯥ, ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝ ꯌꯥꯝꯅ ꯂꯩ꯫ ꯅꯍꯥꯛꯅ ꯆꯐꯨ ꯑꯁꯤꯗ ꯅꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯅꯥꯔꯩ ꯑꯗꯨ ꯀꯣꯟꯁꯤꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯝꯂꯕ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯅ ꯅꯁꯥ ꯄꯨꯝꯕ ꯌꯣꯝꯗꯨꯅ ꯆꯤꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯗꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯈꯤꯒꯗꯕꯅꯤ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯍꯔꯥꯎꯅ ꯍꯟꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯥꯃꯥ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯃꯥ ꯑꯗꯨꯅ ꯉꯁꯤꯁꯨ ꯆꯐꯨ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ, ꯃꯁꯤꯁꯨ ꯁꯅꯥ ꯊꯣꯛꯄꯤ ꯑꯣꯏꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯂꯨꯝꯃꯒ ꯌꯦꯡꯉꯨꯔꯒꯦ ꯈꯟꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯃꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯕꯗ ꯎꯔꯦ, ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯧꯊꯣꯛꯈꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯃꯥ ꯑꯗꯨꯗꯤ ꯄꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯁꯨ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯆꯐꯨ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫
ꯃꯇꯝ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯧꯈꯤꯕ ꯆꯐꯨ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯕꯨꯡ ꯃꯃꯥ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯒ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯖꯔꯦ ꯍꯥꯏꯕꯗꯒꯤ ꯃꯁꯥꯗ ꯌꯣꯝꯗꯨꯅ ꯆꯤꯛꯂꯝꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯨꯔꯥꯟꯈꯤꯕ ꯆꯐꯨ ꯑꯗꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯆꯐꯨ ꯑꯗꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯛꯆꯦꯡꯒꯤ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯛꯆꯦꯡꯒꯤ ꯆꯐꯨ ꯑꯗꯨ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯗꯤ ꯀꯛꯆꯦꯡꯅ ꯆꯤꯛꯄꯒꯤ ꯍꯨꯅ ꯃꯇꯝ ꯈꯔ ꯅꯥꯔꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯂꯣꯏ ꯁꯛꯊꯤꯕꯤꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ꯫ ꯌꯥꯝꯅ ꯆꯥꯎꯕ ꯎꯃꯪ ꯑꯃꯗ ꯄꯤꯛꯇꯛꯅ ꯇꯧꯕ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯦꯂꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯎꯃꯪꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯌꯣꯡ ꯃꯨꯅꯤ ꯑꯃꯗ ꯀꯔꯦꯝꯅꯔꯨꯕꯗꯒꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯍꯦꯂꯣꯏ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯃꯁꯛ ꯊꯤꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯃꯇꯣꯝꯇ ꯈꯥꯕꯣꯛꯁꯪ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯦꯁꯤꯡ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯅꯨꯄꯥ ꯅꯍꯥꯒ ꯅꯣꯛꯈꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯛ ꯎꯕꯗꯁꯨ ꯉꯥꯎꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯄꯥꯝꯕꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ ꯅꯨꯄꯥ ꯐꯪꯗꯅ ꯂꯩꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯀꯣꯏꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯥꯃꯨ ꯇꯥꯏꯕ ꯃꯤ ꯑꯃꯍꯦꯛꯇ ꯃꯍꯥꯛꯅ ꯆꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯃꯨ ꯇꯥꯏꯕ ꯃꯤꯁꯤꯡꯗꯤ ꯍꯩ ꯁꯤꯡꯂꯕ ꯑꯃꯥꯏꯕꯁꯤꯡꯅ ꯍꯦꯛꯇ ꯂꯧꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯡꯂꯕ ꯎꯇꯣꯜ ꯑꯃꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯇꯦꯅꯋꯥ ꯃꯨꯅꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯅꯋꯥ ꯃꯨꯅꯤ ꯑꯁꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ? ꯑꯩ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯦꯅꯋꯥ ꯃꯨꯅꯤ ꯑꯗꯨꯅ ꯍꯦꯂꯣꯏ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯇꯧꯔꯦ ꯏꯕꯦꯝꯃ? ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯕꯒꯦ? ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ
ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯍꯣꯡ ꯃꯨꯟꯅꯤ ꯑꯗꯨꯗ ꯅꯣꯛꯅꯔꯨꯕꯒꯤ ꯁꯦꯞ ꯇꯧꯔꯝꯕ ꯑꯗꯨ ꯇꯝꯃꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ"꯫ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ "ꯀꯔꯤ ꯋꯥꯅꯣ" ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯁꯤꯅ ꯂꯥꯏꯖ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯀꯪꯗ꯭ꯔꯤꯉꯩ ꯑꯊꯨꯕꯗ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯂꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯂꯒꯅꯤ"꯫ ꯋꯥꯁꯦ ꯇꯥꯕꯗ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯁꯤꯅ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯀꯞꯂꯤꯕꯁꯤ ꯀꯞꯂꯝꯃꯣꯏ"꯫ ꯃꯗꯨꯗ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯗꯨꯅ "ꯑꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ, ꯅꯍꯥꯛꯅ ꯅꯥꯃꯨ ꯇꯥꯏꯕ ꯃꯤ ꯊꯤꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯐꯪꯂꯔꯣꯏ, ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯤꯔꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯂꯣ"꯫ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨ ꯇꯦꯅꯋꯥ ꯃꯨꯟꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯊꯤꯔꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃꯠꯇꯅ ꯃꯥꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯄꯪꯇꯛ ꯁꯨꯛꯇꯛ ꯇꯧꯕ, ꯑꯗꯨꯕꯨ ꯃꯁꯥꯅꯗꯤ ꯌꯥꯝꯅ ꯁꯤꯡꯏ ꯍꯥꯏꯅ ꯈꯟꯖꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯅꯪꯗꯤ ꯅꯁꯛ ꯌꯥꯝꯅ ꯊꯤ, ꯑꯗꯨꯅ ꯌꯥꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯦ꯫ ꯃꯁꯤꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯁꯤꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯄꯥꯎꯈꯣꯡ ꯑꯃꯃꯝ ꯆꯟꯅꯁꯤ, ꯃꯁꯤꯗ ꯑꯩꯅ ꯆꯟꯕ ꯄꯥꯎꯈꯣꯡꯅ ꯅꯪꯅ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯏꯟꯕ ꯇꯥꯕꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯁꯤ ꯀꯌꯥꯃꯨꯛ ꯁꯤꯡꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯦ, ꯐꯔꯦ, ꯅꯍꯥꯛꯀꯤ ꯄꯥꯎꯈꯣꯡꯗꯨ ꯍꯥꯏꯔꯛꯂꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ ꯄꯥꯎꯈꯣꯡ ꯑꯗꯨ ꯆꯜꯂꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯅ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ, ꯆꯥꯎꯔꯛꯂꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯅ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕ, ꯑꯗꯨꯒ ꯀꯨꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯍꯨꯝ ꯄꯥꯟꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯅꯤ, ꯃꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯈꯣꯡ ꯃꯔꯤ ꯄꯥꯟꯅꯤꯡꯉ ꯄꯥꯟꯅꯤ, ꯑꯅꯤ ꯄꯥꯟꯅꯤꯡꯉ ꯄꯥꯟꯅꯤ, ꯑꯍꯨꯝ ꯄꯥꯟꯅꯤꯡꯉ ꯄꯥꯟꯅꯤ, ꯏꯀꯨꯁꯤꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯌꯥꯏꯃ ꯑꯗꯨꯅ "ꯍꯦ ꯑꯄꯪꯕ, ꯑꯗꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯅꯕ꯭ꯔꯥ? ꯑꯩ ꯍꯥꯏꯒꯦ ꯇꯥꯎ, ꯑꯩꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯄꯤꯛꯂꯤꯉꯩꯗ ꯁꯟ ꯁꯥꯗꯨꯅ ꯃꯈꯣꯡ ꯃꯔꯤꯅ ꯆꯠꯄꯅꯤ, ꯑꯗꯨꯒ ꯆꯥꯎꯔꯛꯂꯕꯅ ꯃꯈꯣꯡ ꯑꯅꯤꯅ ꯆꯠꯂꯤ, ꯑꯗꯨꯒ ꯍꯅꯨꯔꯒꯅ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯈꯣꯡ ꯑꯍꯨꯝ ꯄꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ"꯫ ꯍꯦꯂꯣꯏ ꯌꯥꯏꯃꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯌꯥꯏꯃ ꯁꯛꯊꯤꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯨꯍꯣꯡꯉꯕꯅꯤꯅ ꯃꯥꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯍꯦꯂꯣꯏ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯗꯨ ꯃꯥꯒꯤ ꯄꯥꯞ ꯀꯣꯛꯂꯕꯅꯤꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯥꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫